Mideng tabiriba pumnapu hanumagta taramna okshari. Ngasigi video asidi iPhone 15 Pro amasung andakta nauna launch tawkiba Samsung Galaxy S24 Ultra hariba phone ani asigi features amasung comparison gi oiba semjaba video ni. Video asibu miyeng tabiriba singna loiba fawbutang miyeng tabiyo. iPhone 15 Pro amadi Samsung Galaxy S24 Ultra phone ani asi andakta nauna launch tawkiba flagship phone ngaktani. iPhone pamjaba haibata iOS ta sinaba nungaijaba singidamaktadi iPhone 15 Pro yamnamak faraba phone amani amadi Android pamjaba miyoi singidamaktana S24 Ultra hariba phone asi adukimatik faraba flagship phone amani. Ngasigi video asida phone ani asigi maru oiba features khara khaktamak khangatjaraga comparison tawjabani. Ahanbada iPhone 15 Pro phone asida processor da A17 Pro Bionic hariba 3nm da base over processor asi yauri. S24 Ultra dana Snapdragon 8 Generation 3 4nm da base over processor asi yauri. Hariba processor ani asigi single core, multi-core, Geekbench mark, GPU, CPU amadi 3D mark na chingbagi scoring video asigi loisalakpa sarukta uba pangbigani. iPhone 15 Pro gi oina Antutu score da 15,55,000 gi mathakta fangli aduga S24 Ultra dana 15,37,000 gi score mathakta hena fangli. Phone ani asigi camera gi matangda hairgana iPhone 15 Pro da 48 plus 12 plus 12 megapixel gi triple camera na maningda yauri aduga S24 Ultra dana 200 megapixel plus 50 plus 10 plus 12 megapixel gi camera mari maningda yauri. iPhone 15 Pro da rear amasung selfie camera da 4K 60 fps da video namba yai amasung S24 Ultra dana 8K 30 fps fawwa video namba yai. Phone ani asigi zoom gi matang da hairgana iPhone 15 Pro dana 15x fawwa zoom tawba yai aduga S24 Ultra dana 100x zoom fawwa tawba yai. Battery da iPhone 15 Pro da chapchaba battery ki capacity haidragasu 23 hours ki backup pibangami haina pali aduga S24 Ultra dana 5000 mAh ki battery yauri. Charging capacity ki matang da hairgana iPhone 15 Pro da 20 watt ki charging capacity piri aduga S24 Ultra dana 45 watt ki charging capacity piri. Adubu hanaga manadaba mong da iPhone 15 Pro da anobu oina Type C port piri lightning cable ki mohta. Display gi matang dana iPhone 15 Pro asi 6.1 inch ki oiba compact display ni aduga S24 Ultra dana 6.8 inch ki oiba display ni amasung S24 Ultra da S Pen gi feature supiri. Masini iPhone 15 Pro amasung S24 Ultra gi maru oiba features khara damag khangatjaraga changdamna duna semjaba video. Hairiba phone ani asi adom gi apamba gi matung ina iOS pambibasingna iPhone 15 Pro amadi S24 Ultra pambibasingna Android hainajabasing gi damakta yamnamak faraba flagship phone sing ngaktani amadi hairiba phone ani asi lupa lakh amaga lupa lising kunthra gi changda leiba aduguma flagship phone sing ngaktani. Phone ani asi gi matangda atopa ahenba khangbining ba leiragasu video asi gi comment section da sungsoi soidana domgi wangsing adu hangbiramu. Masigi oinadi video asi matang asida losinjana bahonajage tungda asigumlaba nungairaba amadi kanarba video kya pudon lakchari. Channel asibu subscribe to sinbiba amadi channel asibu support to biba kaubigenu. Asigi oinadi video asi matang asida losinjari tungda no video amada amuk thengnaras.